Thaina mamangai ngallingai matamda khul amada tharo kaubi musuk mubi nupi macha ama leirami. Tharo ka hena mubada natana maraibaksu yamna thibi khwaidagi madaw yadaba nupi haibadu oirami. Mahakna hek taibangda khongdarakpadagi mahaki mapadusu brajana thaduna sikhirami. Madugisu mathakta mahakna tawruba khuding mahakna fana kana wana honadunasu hekta asoiba oiduna migi miwa tafamdada leiba haibadu oirami. Tharogi mama memanasu masanupidu hek pokpadagi masanupi aduna mapuroibabu hatli mapa sabini haina thina tawbirami. Nakal amaromdana tharoga maida mitta fivamda karisu khenadaba supnagi kuchu kuminda khenabi ngaurok ngaubi fajabi kaubi nupi macha amasu tharona taibangda khongdarakpa numit aduda sab manana khongdarakpi amasu thangnaba khulda leirami. Asomdana fajabina taibangda khongdarakpa matamdadi fajabigi imung aduda leiba sanbi edu macha pokpa numit oirami. Aduna fajabigi mama mapana fajabina makhoigi imungda lakpasi saklan puduna lai haina yamna luna tawjarami. Nongmagi numitta tharodu mamana khulgi pukridi ising sokluso haina laklami. Tharo hathu lakpada lambida nungtum mamada khudi thiduna tusalami. Matamduda mahakna pairakliba ising punnadusu leibakta tabadagi hanadagi mai kharaga chatlaga leibaga pungkai kairami. Aya as kairi sidi kamdongne hore imana ibu soidana ngangbiba tare kamai tongni sidi. Asi khanna tharo upai leita isuk sukthana mayumda halaklami. Ising sokluso haina thakhraga makutta hangna halakpa aduda tharogi mama memati ngakna hai yaima ising pundi kadaida lehoraba nangbu aina ising sokluso aina chalalaga nangbu pundu kadaida thamlamlage ima pundo leibakta taraga kaikre kari haiba kaide pundo leibakta taraga kaikre haiba. Asi haiduna manakta tariba saisang adu khungkatladuna masanupigi makhong makhut khangdana pangkanda kansilami. Tharosu mamana adumna mafam marang khangdana pangkanda kansilakba aduda naraduna kaplaga matungda tawjararoi haina haizarami. Adubu mema masanupina haizariba adu khajik phawba tasinaramde. Nangda sijakro haibani nang poludana ipuroiba sulaina lawkhre masigi mapa sabise. Nangi haktakta aise nungai phamga amata khangdrabani nangna tawruba thaba amata jutchadaba sibu karino. Asi haiduna mema masanupibu makhut pena furamlaga sauna imungda changkhirami. Tharosu sumangda hikna kaptuna makhut makhongda tariba sairam mayamdu yenglaga tapna mangolgi darida famtharami. Nakal amaromdana fajabidi mama mapana kethokna yokpana mahangna apambada tawhalami. Aduna fajabi mangol aduda ahangba chebang amada lai yektuna leirami. Fajabina lai yekpadu ubada fajabigi mamaga mapagadi harauna nakanda famlaga masanupigi makokta nungsina nanthabirami. Fajabisu nokladuna mamaga mapagada onsillaga ima baba aina yekliba laise fajadra hoine isana yekliba laise onthokna fajakre ado lai sida yauriba miyoising asibu kana none asina imane asina pabane to aduga sijina ne abokne. Masanupigi wado tabada fajabigi mamana fajabigi mamaida nungsina supirami. Asumna matam khara haukhre tharodi imung manungdagi hendoktana lekai khul fawbana daw yadaba nupini maga loinanu haina kana amatana mabu kauna ngangna sokna samna tawba fawba tawraktaba mabu thaiduna satpa horaklami. Tharo mayamna adumna hainadaba mataw utpadu mayamna nungaijaramde. He taibangbu sembiriba mapu nasuna kari aranba tawkibagino nasubo suktona pokpiramlibasibo. Asi khana tharo pendaba pumba tainafam leitabana taibangbu sembiriba mapu mahaki mathakta pendaba pumba wakalami. Asomdana fajabidi nongmagi khul miyamna mahaka loinaba asi awaba kawi haiduna magi manang napnabata asum honarami.
Asumna matam khara haukraba tungda nongma fazabigi khomlen manglan sada mahaka sakmanabi amubi nupi amana hikna kapladuna aina nakhoida kari akaiba tawkhrage nakoina aibu asukta thirise asi haiduna amubi nupi aduna hikna kappa aduda aping apai oina fazabi mikap tholaklami matamduda fazabi ikhang khangna kari mangnone hairame asi hajeduna fazabi ahing adu amuk tumthanaba honazarami asomdana fazabigi mamang aduga sab manana tharogi mamangdana mahaka masak sab manabi kusungobi nupi amana khangna noktuna nasak thiba aduga fazaba fizit leitinga su pamle tharo nupi aduna khangna nokpa aduda afing apai oina mikap tholaklami adubu mamangda nupi aduna haiba wahaisingdu ningsinglaga tharo wakhal nungaitana aisha khomle manglan sa da phawba mina noknaba tokti thako asikanna tharo wakhal nungaitana amuk tumthanaba honazarami asumna matam khara amuk haukhre thangnaba khullani do sahi khudingi mukna hek sanabani handaki mukna sanabagi matamsu oisilaklami aduna khullani dugi mukna sanaba mayamdu hanadagi hena kanna mukna sanaba tamlami khulgi angang ahal kayasu mukna sanaba kayana mukna sanaba tamba adu thawaimaki yengba satnaba kayani mayam maraktuda tharosu yawninglami aduna imung manunggi thabak ingkhang mayamdu sat loisilamlaga makong hamdoklaga tharodu harauna tholaklami madu ubada mama me madu ngakna yaima nangbu kadai chattoino ima khulgi lampakta mukna sanaba tambado yengluki tawbani kari chatkiba yaroi adugi saruk phiyande yale bongol phiyamdo amuta thadoluso tharo mamagi sinthakta khumluba sungamda mayam maraktuda suyawni mamada haifet pendana yenglamlaga imungda phiyamdu lokthokpani haina sangkhirami tharo khulgi pukri mapaladuda mayamna harauna mukna sanaba tamba yengliba satliba miyamduda tingak nungaitana phiyamdu suduna leirami ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯑꯩꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯣꯡꯃꯇ ꯑꯩꯅ ꯃꯤꯔꯛ ꯇꯤꯟꯖꯒꯦ ꯍꯣꯠꯅꯕꯁꯦ ꯃꯥꯅ ꯑꯁꯨꯛ ꯇꯥꯊꯤꯔꯤꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯊꯔꯣ ꯄꯦꯟꯗꯅ ꯐꯤꯌꯥꯝꯗꯨ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯐꯖꯕꯤꯗꯤ ꯃꯤꯌꯥꯝ ꯇꯤꯟꯕꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯅ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯌꯥꯝꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯇꯝꯂꯤꯕ ꯑꯗꯨ ꯅꯣꯡꯃꯇ ꯌꯦꯡꯕ ꯐꯥꯎꯕ ꯆꯠꯂꯝꯗꯦ ꯃꯆꯥꯅꯨꯄꯤꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯩꯕ ꯑꯗꯨꯗ ꯐꯖꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯇꯝꯕ ꯌꯦꯡꯂꯤꯕ ꯆꯠꯂꯤꯕꯁꯦ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯆꯠꯂꯨ ꯀꯩꯗꯧꯒꯦ ꯌꯨꯝꯗꯒꯤ ꯑꯁꯨꯝ ꯍꯦꯟꯗꯣꯛꯇꯅ ꯂꯩꯕꯗꯨ ꯅꯆꯥꯗꯨ ꯏꯄꯛ ꯄꯛꯆꯤꯟꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯄꯥꯄꯥ ꯏꯃꯥ ꯃꯔꯝ ꯂꯩꯇꯅ ꯄꯪꯆꯠꯇ ꯆꯠꯄ ꯄꯪꯂꯥꯟꯗ ꯂꯥꯡꯕ ꯑꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩꯗꯤ ꯏꯕꯦꯝꯃ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯍꯧ ꯂꯥꯡꯍꯧꯗꯕ ꯍꯌꯦꯡ ꯍꯅꯨꯔꯀꯥꯟꯗ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯈꯔꯗꯤ ꯆꯠꯊꯣꯛꯎ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯃꯃꯥ ꯃꯄꯥꯅ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯂꯤꯕꯗꯨ ꯐꯖꯕꯤꯒꯤ ꯃꯅꯥꯗꯗꯤ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯐꯖꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤ ꯑꯇꯣꯞꯄ ꯄꯨꯟꯕ ꯄꯥꯝꯗꯦ ꯈꯪꯕꯅ ꯋꯥ ꯀꯟꯅꯗꯤ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗꯗꯤ ꯈꯨꯜ ꯑꯅꯤꯒꯤ ꯇꯥꯏꯅꯕꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯜ ꯑꯅꯤꯒꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯨꯛꯅꯥ ꯃꯁꯥꯟꯅꯗ ꯅꯣꯞꯇ꯭ꯔꯕ ꯅꯨꯄꯥ 10ꯅ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯍꯥꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯔꯣ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯊꯔꯣ ꯏꯃꯨ ꯍꯦꯛ ꯃꯨꯔꯤꯈꯩ ꯀꯦꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏ ꯌꯥꯏꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯃꯥꯏ ꯅꯃꯤꯠꯇꯨꯒ ꯅꯆꯤꯜ ꯃꯥꯅꯤ ꯇꯧꯔꯤꯗꯨꯅ ꯉꯛꯁꯪ ꯉꯥꯡꯂꯗꯅ ꯃꯤ ꯍꯦꯛ ꯆꯥꯔꯨꯕ ꯃꯥꯜꯂꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨꯀꯣ ꯌꯨꯝꯁꯤꯗꯨꯝꯅꯦ ꯅꯤꯡꯊꯤꯅ ꯆꯪꯂꯝꯃꯨ ꯑꯩꯈꯣꯏ ꯃꯨꯛꯅꯥ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝ ꯃꯆꯥ ꯑꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ
ꯃꯇꯝꯗꯨꯗ ꯊꯔꯣꯒꯤ ꯃꯆꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯗ ꯃꯅꯥꯎꯕꯨꯁꯨ ꯄꯨꯕꯤꯁꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯇꯣꯛꯇꯨꯅ ꯃꯥꯁꯨ ꯆꯠꯂꯕꯗꯤ ꯌꯨꯝꯗꯤ ꯀꯅꯥꯅ ꯁꯪꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯒꯤ ꯃꯆꯦ ꯑꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯣ ꯅꯤꯡꯕ ꯀꯥꯏꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯖꯕꯤꯒꯤ ꯃꯃꯥꯁꯨ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥ ꯇꯧꯗꯨꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯃꯃꯥꯗꯨ ꯂꯣꯏꯁꯤꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯐꯖꯕꯤꯗꯤ ꯀꯔꯤꯁꯨ ꯂꯣꯏꯁꯤꯟꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯐꯖꯕꯤꯒꯤ ꯃꯃꯥꯗꯨ ꯏꯉꯛ ꯉꯛꯅ "ꯏꯆꯥꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯗꯤ ꯃꯨꯛꯅꯥ ꯌꯦꯡꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯅꯪꯕꯨ ꯃꯨꯛꯅꯥ ꯌꯦꯡꯕ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕꯔꯣ?" ꯐꯖꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯞꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯗ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯔꯣ ꯃꯌꯥꯝꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯨ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡ, ꯌꯦꯡꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, "ꯀꯥꯟꯅꯗꯦ, ꯏꯃꯥ ꯍꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯣꯛ ꯍꯜꯂꯛꯂꯒ ꯂꯣꯏꯔꯦ, ꯌꯦꯡꯕ ꯀꯣꯛ ꯆꯠꯂꯒ ꯂꯣꯏꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯁꯨ ꯃꯃꯥ ꯍꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯔꯣ ꯅꯨꯡꯉꯥꯏꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯊꯔꯣ ꯎꯔꯒꯅ ꯍꯦꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯡꯅꯗꯤ ꯑꯉꯥꯡ ꯑꯗꯨ ꯊꯔꯣꯅ ꯐꯨꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯝꯕꯤ ꯆꯠꯄ ꯅꯨꯄꯥ ꯑꯃꯅ "ꯑꯉꯥꯡꯁꯤ ꯀꯔꯤꯒꯤ ꯐꯨꯔꯤꯅꯣ ꯅꯪꯕꯣ? ꯑꯩꯗꯤ ꯑꯉꯥꯡꯗꯨꯗ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯍꯥꯏꯅ ꯆꯨꯝꯅ ꯇꯥꯍꯪꯕꯅꯤ, ꯃꯉꯣꯟꯗ ꯑꯩꯅ ꯐꯨꯁꯨ ꯐꯨꯗꯅ." "ꯅꯪꯅ ꯐꯨꯗꯅ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯀꯞꯄ ꯌꯥꯕ ꯅꯠꯇꯦꯅꯦ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ?" ꯊꯔꯣꯁꯨ ꯑꯩꯅ ꯐꯨꯗꯦ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯅ ꯃꯥꯅ ꯀꯞꯂꯤꯗꯨꯗꯤ ꯃꯃꯥ ꯊꯤꯕ ꯈꯪꯗꯕꯒꯤꯅꯤ, ꯑꯗꯨꯗ ꯊꯔꯣ ꯑꯃꯨꯛ ꯎꯕꯗꯒꯤ ꯀꯤꯔꯗꯨꯅ ꯍꯦꯟꯅ ꯀꯞꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯊꯔꯣ ꯀꯨꯟꯊꯗꯨꯅ ꯇꯞꯅ, "ꯑꯕꯨꯡꯉꯣ, ꯁꯦ ꯀꯞꯀꯅꯨꯁꯦ, ꯅꯪꯒꯤ ꯏꯃꯥ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯏꯆꯦꯒ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯤꯁꯦ." ꯊꯔꯣꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯄꯨꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯊꯤꯔꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯊꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯑꯗꯨꯗꯤ ꯂꯣꯏꯔꯗꯨꯅ ꯃꯦꯝꯃ ꯍꯣꯏꯗꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯔꯣ ꯍꯣꯏꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯑꯉꯥꯡ ꯑꯗꯨꯒ ꯃꯃꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯑꯗꯨꯗꯤ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯔꯣ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ "ꯑꯁ, ꯏꯃꯥ ꯍꯣꯏ ꯍꯜꯂꯝꯂꯗꯤ ꯉꯁꯤꯗꯤ ꯑꯩꯗꯤ ꯁꯣꯏꯗ꯭ꯔꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯡꯗꯨ ꯁꯦꯕꯥꯛ ꯐꯥꯛꯄ ꯃꯈꯩ ꯍꯥꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯦꯝꯃ ꯆꯥꯎꯔꯞꯅ "ꯍꯥꯏ, ꯌꯥꯏꯃ, ꯅꯪꯕꯨ ꯊꯣꯡꯁꯤ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯂꯣꯟꯁꯤꯟꯕ ꯀꯩꯗꯧꯒꯦ? ꯀꯅꯥꯃꯠꯇ ꯂꯩꯇ ꯃꯥꯜꯂꯤꯅꯤ ꯇꯧꯔꯤꯕꯁꯤ, ꯃꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯥꯏ, ꯌꯥꯏꯃ, ꯌꯥꯏꯃ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯕꯨ ꯀꯧꯗꯨꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯊꯔꯣꯅ ꯀꯣꯟꯊꯣꯡꯗꯒꯤ ꯇꯍꯥ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯃꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯅꯥꯛ ꯑꯅꯛꯄꯗ ꯆꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯨꯃꯥꯡꯗ ꯇꯥꯏꯔꯦꯜ ꯃꯆꯥ ꯑꯃ ꯇꯥꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯦꯝꯃ ꯃꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤ ꯁꯪꯂꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯍꯥ? ꯅꯪ ꯀꯨꯝꯍꯩ ꯌꯦꯡꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯕ ꯍꯥ?" ꯊꯔꯣ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯆꯩꯔꯤꯕ ꯑꯗꯨꯗ ꯈꯨꯝꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧꯗꯨꯅ ꯃꯦꯝꯃꯗ ꯍꯦꯟꯅ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ "ꯃꯁꯤ ꯈꯨꯝꯗ꯭ꯔꯤꯕꯅꯤ ꯀꯥꯏꯅꯁꯨ ꯇꯧꯔꯤꯅꯦ, ꯅꯆꯤꯟꯗꯣ ꯈꯨꯝꯕ ꯀꯩꯗꯧꯒꯦꯕ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯈꯪꯗꯅ ꯇꯥꯏꯔꯦꯜ ꯃꯁꯥꯗꯨꯅ ꯀꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯔꯣꯁꯨ ꯇꯥꯏꯔꯦꯜ ꯃꯁꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯈꯪꯗꯅ ꯀꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯥꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯃꯇꯨꯡꯗꯗꯤ ꯏꯃꯥꯅ ꯌꯥꯗꯕ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏꯕ꯫ ꯑꯩ ꯐꯨꯕꯤꯅꯨ ꯏꯃꯥ꯫ ꯏꯃꯥ, ꯁꯦ ꯅꯥꯏꯌꯦꯕ ꯏꯃꯥ, ꯑꯩ ꯂꯥꯟꯖꯔꯦꯕ꯫ ꯃꯇꯨꯡꯗ ꯏꯃꯥꯅ ꯌꯥꯗꯕ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯀꯞꯇꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤꯗ ꯃꯇꯨꯡꯗ ꯃꯥꯅ ꯌꯥꯗꯕ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯖꯥꯎꯗꯨ ꯏꯃꯨꯡꯗꯒꯤ ꯑꯣꯏꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯔꯣ ꯎꯄꯥꯏ ꯂꯩꯇ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯖꯕꯤꯗꯤ ꯃꯃꯥꯍꯣꯏ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯃꯌꯨꯝꯗ ꯇꯍꯥ ꯇꯍꯥ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔ ꯐꯥꯎꯕ ꯃꯦꯝꯃꯅ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯄꯣꯅꯥꯗꯨ ꯍꯥꯡꯂꯝꯗꯦ꯫ ꯊꯔꯣꯗꯤ ꯃꯄꯥꯟꯗ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯌꯥꯝꯅ ꯏꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯖꯕꯤꯗꯤ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯄꯦꯟꯒ ꯂꯣꯏꯅꯅ ꯆꯥꯉꯟ ꯆꯥꯗꯨꯅ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯕꯤ ꯃꯥꯅ ꯇꯨꯝꯊꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯃꯗ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯃꯨꯁꯨꯛ ꯃꯨꯕꯤ ꯅꯨꯄꯤ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯨꯁꯨꯛ ꯃꯨꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯊꯔꯣꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯅ ꯊꯔꯣꯗꯤ ꯉꯧꯔꯣꯛ ꯉꯧꯔꯝꯃꯤ, ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯑꯉꯧꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯕꯤꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯔꯥꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯀꯔꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯗꯨꯗ ꯑꯉꯧꯕꯤꯁꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯔꯥꯁꯤꯕꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯃꯥꯡꯅꯕ ꯄꯣꯛꯂꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯉꯧꯕꯤꯅꯁꯨ ꯑꯃꯨꯔꯥꯁꯤꯕꯨ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯐꯥꯏꯕꯣꯛ ꯑꯣꯏꯔꯁꯨ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯕꯒꯤ ꯃꯍꯨꯠ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯃꯨꯔꯥꯁꯤꯗꯨ ꯀꯞꯆꯕꯇꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯉꯧꯕꯤꯅ ꯂꯣꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯇꯥꯕꯨꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯗꯨꯅ ꯑꯃꯨꯔꯥꯁꯤꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯁꯦꯜꯗꯨ ꯌꯦꯡꯂꯨꯕꯗ ꯋꯥꯠꯂꯝꯃꯕ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯁꯨ ꯁꯦꯜꯗꯨ ꯂꯧꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯉꯧꯕꯤꯅ, ꯏꯃꯥ, ꯁꯦꯜꯗꯣ ꯑꯃꯨꯔꯥꯁꯤꯅ ꯂꯧꯊꯣꯛꯄꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯏꯃꯥ? ꯑꯩꯗꯤ ꯁꯦꯜꯗꯣ ꯂꯧꯊꯣꯛꯇꯤꯌꯦ ꯏꯃꯥ꯫ ꯏꯃꯥ, ꯃꯥꯒꯤꯁꯦ ꯍꯥꯏꯖꯤꯟꯅꯔꯤꯅꯤ ꯏꯃꯥ꯫ ꯂꯧꯊꯣꯛꯄꯅꯦ, ꯑꯩ ꯎꯍꯧꯔꯤꯕꯅꯤ꯫ ꯁꯦꯜꯗꯣ ꯃꯥꯅ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗꯅꯦ ꯊꯝꯈꯤꯕꯅꯦ ꯏꯃꯥ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯧꯕꯤꯒꯤ ꯃꯃꯥꯗꯨꯁꯨ ꯇꯥ ꯇꯥ ꯃꯆꯥꯅꯨꯄꯤ ꯑꯃꯨꯔꯥꯁꯤꯒꯤ ꯃꯣꯟ ꯃꯈꯥ ꯑꯗꯨ ꯍꯥꯏꯒꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯦꯜꯗꯨ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯝꯃꯕ ꯑꯗꯨ ꯎꯕꯗ ꯆꯥꯎꯅ ꯑꯃꯨꯔꯥꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯁꯦꯜ ꯂꯧꯗꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯔꯥꯁꯤ ꯁꯦꯜꯗꯨ ꯃꯥꯅ ꯂꯧꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯗꯨ ꯃꯃꯥꯅꯗꯤ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯆꯥꯕꯨ ꯆꯥꯎꯅ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯃꯤ꯫ ꯑꯉꯧꯕꯤꯗꯤ ꯃꯃꯥꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯕ ꯎꯔꯒ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯔꯥꯁꯤꯗꯤ ꯃꯃꯥꯅ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯅ ꯐꯨꯅ ꯐꯨꯅꯁꯨ ꯆꯩꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯃꯨꯔꯥꯁꯤꯗꯨ ꯃꯃꯥ ꯃꯄꯥꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯁꯨ ꯐꯨꯔꯁꯨ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯗꯕ ꯊꯕꯛ ꯐꯥꯎꯕꯗ ꯃꯥꯅ ꯑꯔꯥꯟꯕ ꯇꯥꯕ ꯑꯗꯨꯗ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯃꯌꯥꯝꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯔꯥꯁꯤꯗꯤ ꯇꯨꯝꯁꯤꯟꯅꯔꯝꯃꯕ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯃꯕ ꯊꯧꯔꯤ ꯂꯤꯀꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯑꯗꯨꯒꯤ ꯃꯆꯥ ꯑꯃꯗ ꯊꯧꯔꯤꯗꯨ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯔꯥꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯄꯤ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ
ꯑꯩ ꯇꯥꯏꯕꯛ ꯃꯤꯔꯝꯂꯦ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯥꯁꯤ ꯊꯧꯔꯤ ꯑꯗꯨꯗ ꯃꯉꯛꯇꯨ ꯀꯤꯁꯤ ꯀꯤꯁꯟꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯐꯖꯕꯤꯗꯨ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤ ꯈꯣꯝꯂꯩ ꯃꯉꯥꯡꯁꯥ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯄꯨꯝꯕꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯝꯃꯤ ꯑꯁꯣꯝꯗ ꯊꯔꯣꯗꯁꯨ ꯈꯣꯝꯂꯩ ꯃꯉꯥꯡꯁꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯪꯂꯝꯃꯤ ꯑꯗꯨꯕꯨ ꯊꯔꯣꯒꯤ ꯃꯃꯪꯗꯗꯤ ꯑꯃꯨꯔꯥꯁꯤ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯒꯤ ꯇꯥꯡꯀꯛ ꯈꯔꯁꯨ ꯃꯈꯥ ꯇꯥꯅ ꯃꯪꯂꯝꯃꯤ ꯊꯔꯣꯒꯤ ꯃꯃꯪꯗ ꯑꯃꯨꯔꯥꯁꯤ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯑꯉꯧꯕꯤꯗꯨ ꯃꯁꯥꯗꯨ ꯍꯥꯝꯆꯠ ꯍꯥꯝꯐꯣꯏꯅꯔꯝꯃꯤ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯋꯥꯠꯇ ꯋꯥꯠꯄꯗꯧꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃ ꯑꯉꯧꯕꯤ ꯃꯃꯪꯗ ꯑꯃꯨꯔꯥꯁꯤꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯔꯥꯁꯤꯒꯤ ꯊꯋꯥꯏꯅ ꯄꯦꯟꯗꯅ ꯏꯆꯦ ꯅꯍꯥꯛꯃꯛꯅ ꯑꯩꯕꯨ ꯁꯛꯁꯨ ꯊꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕꯗꯒꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯂꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯛꯂꯣꯟ ꯑꯁꯦ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯅꯕ ꯑꯣꯏꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯥꯁꯤꯒꯤ ꯊꯋꯥꯏꯗꯨ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯉꯧꯕꯤꯁꯨ ꯃꯃꯪꯗꯨꯗ ꯃꯅꯥꯎꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯔꯣꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯅ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯇꯨꯝꯕ ꯑꯗꯨ ꯏꯪꯂꯅꯤ ꯍꯥꯏꯗꯨꯅ ꯀꯥꯟꯊꯥ ꯑꯃꯅ ꯀꯨꯞꯁꯤꯟꯕꯤꯒꯦ ꯇꯧꯕꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯏꯆꯦ ꯃꯀꯣꯟ ꯊꯣꯛꯀꯅꯨ ꯅꯪ ꯏꯪꯂꯝꯂꯅꯤ ꯍꯥꯏꯅꯅꯦ ꯏꯆꯦꯅ ꯀꯥꯟꯊꯁꯦ ꯁꯨꯞꯆꯟꯕꯤꯒꯦ ꯇꯧꯕꯅꯤ ꯏꯆꯦꯁꯨ ꯅꯪꯕꯨ ꯁꯪꯕꯤꯒꯦ ꯏꯃꯨꯡꯁꯤꯗ ꯆꯪꯂꯨꯔꯕꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯐꯨꯕꯤꯔꯅꯤ ꯇꯨꯝꯂꯨ ꯏꯆꯦ ꯁꯪꯕꯤꯒꯦ ꯏꯆꯦ ꯅꯪ ꯇꯨꯝ ꯄꯣꯊꯥꯔꯨꯔꯣ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯅꯤ ꯏꯆꯦ ꯆꯪꯉꯣꯕ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯃꯆꯦꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯔꯣꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯂꯝꯕꯤꯗ ꯐꯖꯕꯤꯁꯨ ꯈꯨꯜ ꯑꯗꯨꯗ ꯃꯇꯥ ꯑꯃ ꯎꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯔꯣꯒ ꯊꯩꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯅꯔꯝꯗꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯧ ꯇꯧꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯊꯔꯣ ꯑꯃꯗꯤ ꯐꯖꯕꯤꯒꯤ ꯃꯃꯪꯗ ꯍꯦꯛ ꯎꯔꯝꯕ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯗꯨꯒꯤ ꯈꯣꯝꯂꯩ ꯃꯉꯥꯡꯁꯥ ꯑꯗꯨꯁꯨ ꯎꯕ ꯂꯦꯞꯈꯤꯔꯝꯃꯤ